आकाशवाणी इम्फाल माइबम दिजमनी पाउ पाजरी अहानबदा मरोइबा पाउ मणिपुरद कोविड-19 पॉजिटिव होइबा अपुनबा मसिंग 19,919 सुरे एक्टिव केस 93 लेरी कोविशील्ड वैक्सीन की डोज अनि कापदा कानगदबा मतम चयोल मरीदगी निपान हेंगलनबा केंद्रना खंगनख्रे सरकारना हाइरी हौजी चथरिबा खरीफ मार्केटिंग सीजन की फौ वांसिनबासिदा लोमी कोटी अमा हेन कानबा फंगले अमसुंग 63 सुबा नेशनल फिल्म अवार्ड 2018 ngarang लौथोख्रे लेबाग असिना मालेमगी लाइसट ओरिबा कोविड-19 की लाइक थेंग सथरिबना मसिदगी ngaktoknaba asamba sisil thorang ahum ngangna satpina paningsingjari yumdagi hek sathokpada face mask upiyu mi amaga gi marakta phut taruk lapna leibiyu maimit amadi khutsa toina hamdotuna taru tanana thambiyu hauzik mapungai bapau Manipur da hokiba pung kunmari da naunami ahum COVID-19 positive oirakpadagi raja sida hauzik positive oiba apunwa masing 19,938 sure hokiba pung kunmari da mi amata naba phaduna discharge tokibagi pau leite hauzik phawda mi 19,938 naba phakre naba phabagi sang hanadagi khar hantharaga sada marbudrani pan dasmik taruk amata leiri active case 93 leiri maraga sida covid vaccine kapagi thabak leptana sathari hokiba nomaizu numit phawda punna vaccine kapasing masing 19,938 sani marbudra tare sure masigi manungda health worker 19,938 samani phu yauri Amaromda Raya Sarkarna Yausanggi Sports Sarkarna Piriba COVID-19 ki SOP amasung atei sana kanglon sing mapung phana ngalaga pangthokpinaba apil tauri Covishield vaccine ki dose ani kapada kanagadaba matam seyol maridegi nipanda hengalanaba kendrana Raya amasung Union Territory singde iduna khangankhre National Technical Advisory Group on Immunization amasung National Expert Group on Vaccine Administration for COVID-19 na khangalakpa matung ina thorang asi lokatpani adumoinamak dose ani ki marakta kanagadaba matam hengalaliba asi Covishield khaktada sanagani Covaxin vaccine dati sanaroi Uttar Pradesh Sarkar no Rajyadagi class 1 dagi 8 phawda leiba school pumnamak hayengdagi horaga tha asi 38 phawba thingsinaba warep laure Rajyadu da oirliba COVID-19 ki phibam ngarang Mukhyamantri Yogi Adityanath na Rajyadu gi makok thongba mantri singa amasung atei official singa yengsilaba butungda warep du lokhibani Rajya sida COVID-19 gi anoba case masing khangen hengalagli Akashbani ki Lucknow Pomina hai parikha pangthoktaba school singdadi March 15 gi 38 phawba thingani hauzik parikha sathariba school singdana covid ki sana kanglon section na ngakadabani mangzona na sarkar gi ayaba yaudana miyam gi oiba thorum sindanaba masung sabha jatrana singba salandanaba Mukhyamantri na khangankhre covid ki phibam adu hakthengna ne yengsinaba sor gi lamdana ward ki thakta masung khunga gi lamdana panchayat ki thakta nodal officer thamnabasu mahangna khangankhi Harau kumay amati panchayat mikhalda mi punba masung atopa lamdagi Rajyadu da lakpa mi singdagi COVID license handorakpa yabagi akiba leibadagi thorang sing asi lokatpani January 13 ki matungda ahanbo oina ngarang Rajyadu da mi samnga hena COVID positive oirakpa thengnakhi The Transgender Persons Protection of Rights Act 1998 amasung Rules 2020 sanahanbagi matangda Rajya ki khananenaba workshop ama husik Lamphel pata leiba court complex ki ADR conference hall da pangthokli Workshop asida ek asiga mari lenaba tongan ba hiram manga putoktuna khanani nari workshop asi Manipur State Legal Services Authority na sathi amana amasung ETA ga kusamna nasinbani Assam da Vidhan Sabha Mikhal gi ahan bamasung anisuba tangka gi board khoma gi thabak kham thangna kallai Kendra gi Griha Mantri amasung BJP lusingba Amit Shah na hai karigumba Congress na Assam da sakti paireklabadi dol asina amung hana naron da mi sangba yahalakani Zona ida Mikhal gi rally amada wanga amada mahang hai Congress na nakpak tahanbagi thosil bu puning thawgali duga Modi nu lusingba sarkar na sabka saath sabka biswas amasung sab vikas haiba mantra asida yumpham oiraga thabak tawi Sri Sahan hai Assam da BJP na sakti pairingai manungda sakwa thorang gi thabak kayamarum pangthokle mahangna missing phurup sakhuranabagi damak board ama linkatkani haina wasakhi Rally tu da Assam gi Mukhyamantri Sarbanan Sonowal susaru yaki tungda mahangna Majuli amasung Udalguli da vote khomki Congress ki General Secretary Priyanka Gandhi su ngarang Assam da rally ahum da saru yaki karigumba Congress na sakti paireklabadi Assam dagi CAA lothokani haina Srimati Gandhi na wasakhi BPF ki makok thongba lusingba masung Mantri Rihon Daimarina Udalguri ki Gogra sa Baganda bor khomki
Civil Election Commissioner Sunil Arora na lusingba Bharat ki Election Commission ki team amana ngarang Assam ki Tezpurda review meeting ama pangthoki. Team aduna ahanba masung anisubha tangka ki Vidhan Sabha mikhalda ningtamna sumna masung aswai angam yahundana bot thadaba yahanaba lokaleba thorang sing adu amuhani yengsimki. Mifam aduda Deputy Commissioner sing amasung jila gi SP sing saruyaki. Tabiriba pawasi Akashbani Imphal dagini. Sarkar na hairi Hauji Chathariba Kharif marketing season gi phau wasin basida lomi koti ama hena kanaba phangle. Makhoida minimum support price oina lupa koti lakh ama lising kunmapan henbigi senpam pikre. Lawu singu mantraloi na hai haujik leiriba MSP scheme gi makhada sarkar na minimum support price piduna lomi singdegi kharif ki mahi morong lesin balepri. Mantraloi sin hai Punjab, Haryana, Uttar Pradesh, Telangana, Uttarakhand, Tamil Nadu, Chandigarh, Jammu Kashmir, Kerala, Gujarat, Andhra Pradesh, Chhattisgarh, Odisha, Madhya Pradesh, Maharashtra, Bihar, Jharkhand, Assam, Karnataka, Nongsu Bengal amasung Tripura dagi phauton lakh 735 hena wansinki. Masi mamang sahida ton lakh 703 rom wansinki ba adudagi 7.9 ama helebani. Sarkar na nodal agency sing khutangda hawai muk sagol hawai tur sana lebak hawai mapuma masung nung hawai ton lakh ahum lising humpu rom hena wansinduna lomi lakh anirom herbada kanaba phangle. Lok Sabha na National Capital Territory of Delhi Amendment Bill lising ani kunmathoi pass tokre. Bill asna Government of National Capital Territory of Delhi Act lising amasamapan marbudra mathoi samdoktuna Vidhan Sabha masung Delhi Sarkar gi thabak tobagi framework ama pire. Bill asina Vidhan Sabha amasung Upar Rajyapal gi sakti amasung daita khara samdok samjin tawre. Bill asi ngasi Rajya Sabha da putoktuna khanagani. Griha Rajya Mantri G. Kishan Reddy na bill adu khanaduna pass tonaba Sabha da putokani. Humputare suba National Film Award lising ni tarama ngarang lauthokre. Priya Darshan na direction piba Malayalam film Marakar Arabica Delinte Simanna Best Feature Film gi mana phangle. Mana se dung lauthokduna feature film jury gi chairman N Chandran hai Sanjoy Puran Singh Chauhan da Hindi film 72 Huren gi damak Best Direction gi mana piragani. Magna hai Hindi film Boss Leda Manoj Bajpayee amasung Tamil film Asurna Dhanusna Best Actor gi mana phaglagani. Sri Chandran hai Kangana Ranautna maki film Manikaranika The Queen of Jhansi amasung Pangada Best Actress gi mana phaglagani. Zati asina ngasi Freedom Fighter Singh Bhagat Singh Rajguru amasung Sukadevada makhoina lebak ki demuk thawai katkhiba numaita ikai khunaba uli. Lising amasamapan kutra mathoi gi ngasi gi numit asda British lengak pasingna makhoibu sarkar gi mayokta lal hobagi maralda Lahore da phasi tawtuna hatkhi. Makhoibu phasi tawpham thokpa numitagi nongma ngankhana phasi tawki. Numisiga mari lenna Punjab amasung lebak atei mafam singda thorum kaya silli. Pauloi jare. Losilapeda COVID-19 dagi ngakthunaba face mask supa phut taruk laran leiba khutsa amadi mai mi taru tanana thamba haiba asamba thong ohma singa na sepinaba amuna ningsingjari aroibada maroiba pawmuk Manipur da COVID-19 positive oiba punma masing lising kunmapan som kutramapan sure active case kutrom doi lady Covishield vaccine gi dose ani kapada kanagadaba matam chayol mari degi nipan de henglanaba kendra na khangan kre sarkar na hairi hauji thari pa kharif marketing season gi phau wansin ba asida lomi koti ama hene kanaba phangle amasung humputare suba National Film Award lising 18 ngarang lauthokre pauloi jare